पाव पिजरी इम्फाल ईस्ट डिस्ट्रिक्ट हॉस्पिटल साबगी मतंग सयिद नरीबासी विजिलेंस एंड एंटी करप्शन डिपार्टमेंट थिजिनबा हौख्रे खुरुमजरी मिटेंग ताबिरिबा सिंह तराम सरी पाव संदोंग पिजरी इम्फाल ईस्ट डिस्ट्रिक्ट हॉस्पिटल साबगी मतंग सयिद नरीबासी विजिलेंस एंड एंटी करप्शन डिपार्टमेंट थिजिनबा हौख्रे ISTV News na fangba pau gi matung ina satkiba megi tang 15 da Health Services Manipur gi maikai dagi Sagol mangda Imphal East District Hospital sabagi matang da sayid nariba asti thigat pinaba Manipur Sarkar da haizaki hairi Manipur Sarkar na Health Services ki wafa madulum na lauduna Vigilance and Anti Corruption Department Manipur da Hospital sabagi lairiba sayid naba asti thigat na ba khangal lakhibani hairi Vigilance and Anti Corruption Department na Health Services ki Director da mari lainaba documents sing pikhalak na ba khangal lakle hairi Documents singi manung da hospital ase sabagi detail project report survey report hospital ase saba matamda sokadaba patalen gi mafam sing masi sanana bohotna bada laushin kiba lamgi saruk patadar manga dagi lei kiba ekar ahum dasmik taruk ahum pak chawba lamgi akupa marol hairiba lam adu sangam amada lupa lak mari lising mari fudra da lainana ba cabinet meeting ne approve tawkhibagi warol na singba documents sing yauri pau asina makha taraduna Hairiba documents sing asi Health Services na athuba matamda mari leinaba che chang sing pikhatnaba thorang tawre hairi Jun 19 da Kekrupat ta pangthokadoriba athoba singi ningsing thoram asigi mangoinana ngasi wangkhai khunau soibam lekai de leiba nupi khunai kanbal lupna Kekrupat ki mafam sing bagi thabak sathakre lup asigi president Mutum Promila na phongdorakpada athoba 19 na lamdam asigi miyam gi khanduna thawai katkiba aikhoi punamak na ngasi suning shingle without territorial limit haiba wahai ahum masina Manipur mai hauna sakhi adugumba numit adubu ningsing duna pangthokadoriba Jun 19 gi thorongi mangoinana lamtu seng bagi thoromasi pangthokpani haiki Satkiba tang taret ki numidang pung mapanlom tarakpa matamda Yaripok Bisnu Nahagi Leirak Sagol Tongba Miyam na kaisam Leirak Hairaga Sukhangnaba mafam madugi lamlom ahum phangbada Sakhangdaba mioi kharana nongmai round khara kaplamde hairi Thaudok adubu yaningdaba phongdoktuna Yaripok Bisnu Naha Leirak aduda leiba nupi kaya nangarang wakat mifam sathakre Senaba mioi singfaduna ain gi oiba thabak lokhatkadabani mirakta nongmai kapa yaningde Matungda siguma thaudok amuk hana thogan biganu haina wakat mifam aduda saruk yakhibi nupi amana phongdorakle Mari na badina paraga TV apa saya TV nila talong may kasanda Paugi marathana aten ba brema talagzari Asian Girls Academy class 11 science tamna bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba classroom amadi kusukulai folam suna thamlaba laboratory se sang naina weekly and monthly test pangthokli subject khuding mapan gi expert na counseling piri nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakal hanamgi pandam den linkaliba Asian Girls Academy Sagolban and Shiro Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangakhiba study material regular mock test suggestion na chingba sing yamna chanakhi ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professionals. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex, North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solak padagi producing aktaba hakchang choktarba tumma chaba yaraktaba khong hama nungayaktaba singidabak amatta nayaba upaidi jolib syrup amasu jolib capsule ho chanmine sinabiyo Baba
क्विक जोन की दी तता डिस्काउंट दी मम्मल सुमा फम खुदिंग चम माने यो सुमांग रोय पिस्ता चलबनीना अदु सुमा तकता सुपर लिंक फुटिंग की ऑफर मैम पीरिसिदी ताज इलेक्ट्रिक रंग नु सिनबगुमना योति सिनबा या दुदी सनागी मुहुत यांगना सिनबा याद्रे Bohagi mustard amadi refined oil, the taste of Assam. Bohagi oil chabiu, karupati oibiu. Masida sunatana lucky coupon price mayam amasu lejari. Adumgi manak nakpa store dagi fangbigani. Chabada hauraba, haksang soktaba, Bohagi mustard oil, the taste of Assam. Distributor oining masingna mobile number +917578007064. Guwahati da contact to birak yagani Bohagi mustard oil. Imphal Valley Academy Co-Education Dhari, Imphal West District. Admission open for class 11 Science and Arts including Home Science for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer. Separate boys toilet, separate girls toilets. Transport Imphal Valley Academy, canteen, playground and separate classroom. 2018 sida aina bahai 179 kulo mai pa ko ko se BYS PMT ki faculty sing ya jang mating pambi ai gi chan pina jang mai pa ko ko pa ji ke se aina BYS PMT coaching center da sida pini ki mai pa ko credit se aina BYS PMT da design income and be a part of BYS PMT amuka na taramnak cheri makata ba pau Imphal dagi awang lomda kilometer marifu taruk lom satlaga leiba maram khul dagi nongsup pangna kilometer kuntra mapan lom satlaga leiba wilong khulenda tata tupum haina khangnaba khulgi changpham manakta leiriba masing yamlaba nungbi singi maramda tizin humzin bagi thabak ama the Historical and Cultural Research Center Sagolban Naurem Thong Imphal gi President Naurem Indramani amasung IPR gi Director Haisnam Balkrishna ani listing makhada member yangkhaina saba mioi khutpu amana satuna thizelure mafam aduda yungliba nungbi sing asi khwadagi wangba nungbi gi awang bana meter 8 aduga athaba na meter amarom oigani nungbi sing asi chawrakna samaga kunthra manga rom ni Manipur gi puwari ga yamna maru oiba monument sing asi ngasidi Manipur lengakna The Ancient Monument and Archaeological Site and Remains Act 1959 gi makhada ngak senduna thamle hairi loshilakpada maroi ba pau amuka ne pizari Imphal East District Hospital sabagi matang da sayed nariba State Vigilance and Anti-Corruption Department tizin ba hokre Miring tabiri ba ting mo na kulumzari